Welcome back to Jiri Lema Vlogs ma'am. Cầm đầu cái quả bởi vì đốm lầy thùng khai chari nung đang sang bật thôi ở đâu mà ngày á ngày về cái con chỉ đi ôi trời con mèo yan men ta re adum ayu cái thùng anh baro cái thùng anh đang cái thùng anh ngân là thùng đồ chặt thôi si ở đâu mà ngày á cái con chỉ chế apawa mata gan men ta re con mèo adum ngasi muk pung baro ga minute kumi gitu ga amuk hore ko muna mo hore mo bunda kapak ano may ano ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯁꯥ ꯈꯥꯏꯕ ꯑꯣꯏꯅ ꯃꯣꯏꯁꯦ ꯇꯧꯋꯦꯕꯀꯣ ꯃꯑꯣꯡꯁꯦ ꯅꯤꯁꯥ ꯈꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯃꯛꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯈꯔ ꯅꯨꯡꯗꯥꯡꯗ ꯈꯔ ꯉꯔꯥꯡꯁꯦ ꯅꯨꯡꯗꯥꯡ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 10ꯗ ꯇꯧꯔꯛꯏ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯇꯝ ꯉꯝꯗꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯇ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯀꯣ ꯉꯟꯅ ꯊꯣꯡꯗꯣꯛꯇ꯭ꯔꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯏꯔꯥꯡꯁꯦ ꯇꯧꯋꯦ ꯍꯥꯏ ꯈꯪꯕꯗꯒꯤꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯒꯥꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯆꯪꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯣꯏꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯃꯣꯏꯁꯦ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯔꯁꯨ ꯉꯔꯥꯡꯇꯁꯨ ꯃꯣꯏꯅ ꯁꯥꯔꯆ ꯂꯥꯏꯠꯇ ꯊꯥꯔꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯃꯤ ꯀꯗꯥꯏ ꯂꯩ ꯈꯣꯠꯂꯦꯅ ꯍꯦꯛ ꯌꯦꯡꯕ ꯂꯣꯏꯕꯒ ꯍꯦꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯅꯨꯡꯊꯤꯟꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯥꯗ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯝꯍꯧꯗꯦꯕꯀꯣ ꯈꯖꯤꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯣꯡ ꯃꯤꯁꯤꯡꯒ ꯇꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯤ ꯐꯝꯗꯣꯏꯔꯥ ꯐꯝꯃꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯃꯤ 3 ꯈꯛꯇꯪ ꯐꯝꯃ ꯀꯩꯗꯧꯗꯣꯏꯅꯣꯀꯣ ꯑꯥꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯐꯝꯃꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ 5 ꯇꯔꯨꯛꯅ ꯀꯩꯗꯧꯗꯣꯏꯅꯣ ꯈꯤꯇꯪ ꯌꯥꯝꯃꯗꯤ ꯐꯩꯗꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯡꯁꯦꯀꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯛ ꯍꯧꯔꯤꯁꯤꯕꯨ ꯀꯩ ꯄꯥꯝꯃꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯀꯨꯀꯤꯁꯤꯡꯁꯦꯀꯣ ꯖꯤꯔꯤꯁꯦ ꯂꯧꯕ ꯉꯝꯃꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯂꯧꯕꯁꯨ ꯉꯝꯗꯕ ꯃꯣꯏꯅ ꯑꯗꯨꯝ ꯁꯣꯛꯁꯨ ꯁꯣꯛꯄ ꯃꯣꯏ ꯑꯗꯨꯝ ꯁꯤꯕꯁꯨ ꯁꯤꯕ ꯃꯣꯏ ꯑꯗꯨꯝ ꯍꯜꯂꯛꯑꯒ ꯍꯧꯁꯨ ꯍꯧꯋꯦꯕ ꯇꯧꯔꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕ ꯃꯣꯏꯁꯦ ꯃꯨꯠꯀꯅꯦꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤꯅꯦ ꯑꯃꯠꯇ ꯂꯩꯔꯣꯏꯕ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯃꯨꯛ ꯀꯟꯕꯒꯤꯗꯃꯛꯇꯅꯤ ꯃꯣꯏ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯗꯤ ꯌꯥꯝ ꯄꯦꯟꯗꯦꯕꯀꯣ ꯃꯣꯏ ꯍꯥꯟꯅ ꯀꯞꯊꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧ ꯌꯥꯔꯣꯏ ꯃꯣꯏꯅ ꯁꯥꯔꯆ ꯂꯥꯏꯠꯁꯦ ꯀꯥꯞꯄꯛꯈꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯆꯦꯛ ꯇꯧꯔꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯕꯒ ꯃꯣꯏꯅ ꯍꯦꯛ ꯑꯗꯨ ꯎꯕꯒ ꯃꯣꯏꯒꯤ ꯕꯣꯝꯗꯣ ꯍꯧꯔꯛꯑꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕꯣꯝꯁꯦ ꯍꯧꯔꯛꯑꯅꯦꯕ ꯑꯁꯤ ꯀꯨꯀꯤꯅ ꯊꯥꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯊꯥꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯊꯥꯔꯒ ꯑꯗꯩ ꯀꯤꯍꯟꯅꯕ ꯑꯃ ꯀꯣ ꯃꯤꯗꯤ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯥꯔꯗꯤ ꯍꯣꯏ ꯁꯣꯛꯄ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯃꯈꯣꯟꯇ ꯊꯣꯛꯄ ꯍꯦꯟꯕꯅꯦꯕꯀꯣ ꯃꯈꯣꯟꯇ ꯊꯣꯛꯑꯦꯕ ꯌꯥꯝꯅ ꯑꯗꯨꯝ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯤꯍꯟꯅꯕꯩꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯝꯗꯣꯏꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯗꯨꯝ ꯉꯝꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯩ ꯂꯣꯏꯖꯔꯒꯦ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯔ ꯂꯣꯏꯁꯤꯜꯂꯤꯅꯦꯕꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯅꯦ ꯑꯩꯒꯤ ꯏꯄꯥꯝꯅꯦꯕꯀꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯅꯦ ꯂꯥꯟꯒꯤ ꯑꯣꯏꯅꯅꯦ ꯑꯥꯗꯗꯤ ꯌꯥꯝ ꯅꯛꯑꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤꯗꯤ ꯃꯣꯏꯕꯨꯡ ꯎꯆꯦꯛꯄꯨꯔ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯛꯄꯅꯤꯅ ꯏꯅꯦꯝꯕꯣꯛꯅ ꯅꯪ ꯅꯄꯥꯝꯗ ꯂꯩꯕꯁꯨ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯍꯥꯏꯅ ꯁꯤꯒ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯟꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯌꯥꯝ ꯆꯠꯅꯤꯡꯕꯅꯤꯅꯅꯦ ꯑꯉꯥꯡꯗꯣ ꯏꯃꯥꯗ ꯊꯝꯃꯒ ꯑꯗꯨꯝ ꯆꯠꯄꯀꯣ ꯃꯌꯥꯝ ꯑꯁꯤ ꯗꯤꯕꯣꯡ ꯂꯝꯕꯤꯅꯤꯀꯣ ꯗꯤꯕꯣꯡ ꯂꯝꯕꯤꯗꯅꯦ ꯑꯗꯒꯤ ꯑꯃ ꯊꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃꯅꯦ ꯑꯗꯣ ꯑꯩ ꯏꯆꯦ ꯑꯃꯒ ꯇꯣꯡꯃꯤꯟꯅꯔꯦ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯈꯣꯏ ꯗꯤꯕꯣꯡ ꯀꯥꯔꯣꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯤꯕꯣꯡꯒꯤꯅꯦ ꯕꯖꯥꯔ ꯐꯝꯃꯦꯕꯀꯣ ꯌꯥꯝ ꯄꯤꯛꯅ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯄꯤꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯄꯆꯥꯎ ꯂꯝꯕꯤꯅꯦ ꯃꯌꯥꯝ ꯃꯇꯦꯛꯇꯅꯦ ꯑꯩꯅ ꯎꯠꯆꯔꯛꯏꯁꯦ ꯄꯆꯥꯎ ꯂꯝꯕꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯪꯕ ꯃꯐꯝꯗꯨꯅꯦꯕ ꯆꯠꯂꯤꯁꯦ ꯁꯤ ꯅꯨꯡꯗꯥꯡꯗ ꯏꯔꯥꯡ ꯀꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯄꯤꯛ ꯊꯟꯅ ꯂꯩꯀꯣ ꯃꯌꯥꯝ ꯁꯤ ꯆꯪꯕꯁꯦ
ꯃꯝꯃꯒ ꯃꯤꯅ ꯍꯥꯏꯗꯤ ꯂꯥꯏꯠ ꯃꯨꯠꯊꯠꯂꯒ ꯃꯤ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅꯤꯅ ꯃꯤ ꯀꯌꯥ ꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯊꯣꯛꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯗꯁꯨ ꯃꯤ ꯐꯝꯅꯩ ꯅꯨꯡꯗꯥꯡꯗ ꯑꯗꯨꯒ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯐꯝ ꯂꯩꯔꯝꯃꯦ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯃꯤ ꯂꯤꯛꯄꯅꯤꯅꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯃꯅꯨꯡꯗ ꯆꯪꯁꯟꯗ꯭ꯔꯦꯕ ꯃꯤ ꯌꯥꯝꯃꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯨꯀꯤꯗ ꯅꯤꯁꯥ ꯈꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯀꯩ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯌꯣꯡ ꯑꯃꯨꯕ ꯃꯥꯟꯗ꯭ꯔꯣ ꯃꯤꯁꯦ ꯅꯤꯁꯥ ꯈꯥꯏꯔꯤꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯥꯇꯣꯟꯒꯁꯦ ꯃꯆꯤꯟ ꯄꯥꯟꯕꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯗꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯃꯣꯏ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ